ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯌꯨꯝ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯄꯄꯥ ꯄꯣꯛꯄ ꯕꯨꯕꯣꯛ ꯀꯩꯅꯣꯝꯃ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄꯗ ꯌꯥꯎꯖꯕ ꯍꯥꯏꯗꯤ ꯁꯤ ꯃꯉꯥꯏꯔꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡ ꯇꯧꯔꯤꯅꯤ ꯆꯥꯛ ꯂꯥꯝ ꯇꯧꯔꯤꯅꯤ ꯅꯥꯗꯧꯔꯤꯅꯤ ꯍꯥꯏꯅ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯅꯥꯎ ꯑꯅꯤ ꯂꯩꯃꯤꯟꯅꯔꯗꯤ ꯑꯅꯤꯃꯛ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯏꯃꯨꯡ ꯑꯃ ꯌꯨꯝ ꯑꯃ ꯁꯦꯝꯒꯠꯄꯗ ꯍꯥꯏꯗꯤ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯍꯥꯏꯕ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏꯗꯕꯅꯤ ꯏꯁꯥꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯅꯠꯇꯦ ꯇꯨꯅꯨ ꯃꯆꯥꯁꯦ ꯊꯥꯗꯣꯛꯑꯝꯃ ꯆꯠꯇꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯡꯁꯦ ꯑꯃꯨꯛ ꯈꯔ ꯐꯔꯛꯑꯕꯅꯤ ꯅꯨꯡꯉꯥꯏꯅ ꯁꯪꯒꯣꯝ ꯄꯤꯊꯛꯑꯝꯃꯦ ꯑꯩꯅ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ ꯑꯗꯣ ꯇꯨꯅꯨ ꯐꯔꯝꯃꯣꯏ ꯂꯥꯛꯄꯗꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯗꯣ ꯇꯥꯆꯧꯒꯤ ꯃꯊꯨꯟꯗ ꯑꯩꯒ ꯃꯃꯥꯒ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯍꯨꯝ ꯅꯞꯄꯤꯅꯤ ꯌꯦꯡꯉꯣ ꯑꯩꯒ ꯗꯗꯥꯒ ꯑꯃꯨꯛ ꯆꯠꯂꯦ ꯃꯃꯥꯡꯗꯅ ꯃꯃꯥꯒ ꯕꯥꯁꯀꯥꯅꯤꯐꯧꯗ ꯊꯤꯜꯂꯝꯃꯨ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯥꯆꯧꯒ ꯗꯗꯥꯒꯅ ꯃꯃꯥ ꯏꯕꯥꯅꯤ ꯕꯥꯁꯀꯥꯅꯤꯐꯧ ꯊꯤꯟꯕꯤꯔꯝꯃꯦ ꯑꯗꯨ ꯕꯥꯁꯀꯥꯅꯤ ꯌꯧꯔꯦ ꯑꯗꯨꯒ ꯃꯃꯥ ꯏꯕꯥꯅꯤ ꯍꯩ ꯔꯥ ꯈꯔ ꯂꯩꯕꯒꯤ ꯆꯪꯉꯦꯕꯀꯣ ꯑꯗꯨꯝ ꯂꯩꯔꯝꯕ ꯗꯨꯀꯥꯟ ꯑꯃꯗ ꯕꯥꯕꯥꯔꯤꯒꯤ ꯈꯦꯋꯥ ꯌꯧꯔꯦ ꯊꯥꯗꯩ ꯇꯧꯔꯝꯃꯦꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯡꯃꯧꯇ꯭ꯔꯦ ꯂꯥꯛꯑꯣꯅꯦ ꯁꯣꯝꯗ ꯊꯥꯈꯤꯗꯣꯔꯦꯅꯦ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄꯗ ꯌꯥꯝ ꯍꯔꯥꯎꯖꯕꯤꯗꯣ ꯊꯥꯗꯔꯝꯃꯒꯦ ꯃꯃꯥ ꯃꯌꯥ ꯌꯧꯔꯕꯅꯦ ꯃꯌꯥ ꯌꯧꯗ꯭ꯔꯤ ꯊꯥꯗꯔꯒꯦ ꯁꯝ ꯅꯥꯒꯗꯤ ꯏꯐꯥ ꯐꯥꯔꯦ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯄꯄꯥꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯄꯥ ꯄꯣꯛꯄ ꯏꯕꯣꯛꯀꯒꯤ ꯃꯩꯇꯥꯗ ꯁꯤꯅꯦꯕꯀꯣ ꯍꯌꯦꯡꯁꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯆꯠꯂꯤꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯌꯨꯝ ꯇꯧ ꯃꯌꯥꯝ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯛꯑꯅꯤ ꯑꯗꯣ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯋꯥꯔꯤꯗꯤꯀꯣ ꯈꯪꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯣ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯈꯣꯡꯉꯇꯅꯤ ꯄꯨꯔꯝꯃꯤꯕ ꯍꯧꯖꯤꯛꯄꯨ ꯈꯔ ꯀꯨꯏꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯇꯣꯏ ꯇꯣꯏꯅ ꯆꯠꯄ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯄꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯏꯕꯣꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯐꯝꯁꯤꯡꯁꯦ ꯎꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯈꯣꯡꯅ ꯆꯠꯄꯗ ꯅꯤꯡꯁꯤꯡꯉꯛꯑꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯡ ꯆꯠꯂꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃꯤꯅꯦ ꯍꯥꯟꯅ ꯁꯤ ꯃꯁꯥꯡꯁꯦ ꯆꯠꯄꯗꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯃꯆꯥꯅꯨꯄꯤꯅ ꯄꯤꯕ ꯊꯣꯟꯕꯤꯕ ꯁꯥꯔꯤꯒꯤꯅꯤ ꯃꯥꯅ ꯏꯟꯖꯔꯛꯏꯁꯦ ꯒꯥꯔꯤ ꯇꯣꯡꯉꯦ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯅꯦ ꯑꯁꯤꯗꯒꯤꯅꯦ ꯈꯣꯡꯅ ꯁꯝꯊꯔꯒ ꯗꯥꯏꯔꯦꯛ ꯆꯠꯂꯝꯃꯤꯕ ꯂꯧꯕꯨꯛꯇ ꯎꯔꯝꯃꯤꯅꯦ ꯁꯤ ꯂꯨꯄꯥꯕꯥꯔꯤ ꯌꯧꯗꯣꯔꯦ ꯍꯣꯏ ꯌꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯂꯨꯄꯥꯕꯥꯔꯤ ꯗꯥꯏꯗꯨꯗꯤ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯂꯝꯕꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯌꯥꯝ ꯐꯖꯅ ꯁꯥꯔꯝꯃꯦ ꯂꯝꯕꯤꯁꯤꯗꯤꯀꯣ ꯎꯄꯥꯛ ꯑꯃ ꯁꯥꯝꯅꯦ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯧꯔꯦ ꯈꯔ ꯃꯃꯥꯡ ꯊꯥ ꯆꯪꯉꯤ ꯌꯦꯡꯉꯣ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯁꯤ ꯑꯩꯈꯣꯏ ꯃꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯈꯤꯇꯪ ꯄꯥꯏꯔꯤ ꯂꯣꯏ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯇꯧꯕ ꯈꯔ ꯌꯥꯎꯕꯤꯔꯨꯈꯤꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯏꯁꯀꯤꯟ ꯈꯟꯗꯒꯤ ꯇꯧꯔꯤꯑꯕꯀꯣ ꯁꯪꯒꯣꯏꯗ ꯑꯗꯣ ꯃꯃꯥꯁꯨ ꯂꯥꯛꯄꯒ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯄꯄꯥ ꯄꯣꯛꯄ ꯕꯨꯕꯣꯛ ꯑꯗꯣ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯐꯣꯇꯣꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯦ ꯈꯔꯁꯤꯅ ꯏꯟꯖꯥꯡ ꯊꯣꯡꯕꯤꯔꯝꯃꯤ ꯍꯋꯥꯏꯒ ꯑꯉꯧꯕꯒ ꯄꯤꯇ꯭ꯔꯨ ꯄꯤꯛ ꯂꯩꯔꯝꯃꯤꯅꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤ ꯆꯥꯛ ꯊꯣꯡꯕꯒ ꯍꯩꯔꯝꯃꯤ ꯑꯩꯈꯣꯏꯅꯤꯅꯦ ꯊꯕꯛꯀ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯈ꯭ꯔꯦ ꯌꯦꯡꯉꯣ ꯈꯣꯠꯅ ꯂꯣꯏꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯀꯣꯍꯥ ꯂꯩꯌꯦꯕꯀꯣ ꯁꯤꯗ
Wayung. Kolik fengalini. ꯑꯗꯨ ꯃꯌꯥꯝ ꯅꯨꯄꯤ ꯑꯃꯈꯛꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯉꯤꯁꯦꯀꯣ ꯐꯦꯡꯕꯗꯤ ꯂꯣꯏꯔꯝꯃꯦꯕ ꯅꯤꯅꯦꯅꯦ ꯀꯩꯅꯦ ꯇꯧꯔꯝꯃꯒ ꯑꯗꯣ ꯅꯤꯅꯦꯗꯣ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅꯅꯦ ꯏꯁꯤꯡꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯍꯥꯟꯅꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯁꯦ ꯀꯨꯏꯔꯦꯕ ꯁꯣꯛꯇꯕ ꯑꯗꯣ ꯑꯩꯅꯅꯦ ꯁꯣꯛꯑꯒꯅꯦ ꯃꯥꯏ ꯕꯥꯜꯇꯤꯟꯗꯨꯒꯅꯦ ꯍꯩꯖꯤꯟꯕꯤꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯏꯁꯥꯒꯤꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯑꯣꯏꯔꯦꯅ ꯆꯥꯁꯟꯕꯒ ꯑꯗꯨꯒꯤ ꯑꯩ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯦ ꯑꯩ ꯈꯪꯗꯦꯗ ꯇꯧꯐꯝ ꯆꯥꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯧꯗꯣꯡꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯃꯤꯇꯥꯗ ꯁꯤ ꯄꯤꯖꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯄꯥꯒ ꯑꯩꯈꯣꯏ ꯏꯕꯣꯛꯀ ꯑꯗꯨꯒꯒꯤꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯣꯒꯤꯅꯦ ꯄꯄꯥꯒ ꯃꯃꯣꯒꯤ ꯄꯄꯥꯒ ꯃꯃꯣꯒꯤ ꯄꯄꯥ ꯄꯣꯛꯄ ꯀꯩ ꯍꯥꯏꯅꯣ ꯄꯨꯙꯧ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯏꯔꯤꯛ 5ꯅꯦꯕ ꯆꯟꯗꯣꯏꯁꯦ ꯄꯤꯖꯗꯣꯏꯁꯦ ꯑꯗꯣ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯏꯄꯥꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄꯗ ꯌꯥꯎꯖꯕ ꯍꯥꯏꯗꯤ ꯁꯤ ꯃꯉꯥꯏꯔꯦ ꯍꯥꯏꯗꯤ ꯄꯄꯥ ꯂꯩꯈꯤꯗꯕꯒꯤ ꯕꯁꯣꯔ ꯀꯔꯤ ꯀꯔꯥꯡꯁꯨ ꯑꯃꯐꯥꯎ ꯑꯩ ꯌꯥꯎꯕ ꯐꯪꯗꯦ ꯌꯥꯎꯔꯦ ꯑꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯎꯍꯧꯗꯦꯕꯀꯣ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩ ꯏꯁꯥꯒꯤ ꯏꯊꯧꯗꯨꯅ ꯂꯨꯗꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯃꯦꯟꯁꯁꯨ ꯑꯩꯒꯤ ꯄꯄꯥ ꯄꯣꯛꯄ ꯏꯕꯣꯛꯀꯤꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯅꯨꯗꯣ ꯅꯨꯡꯁꯤꯔꯁꯨ ꯑꯩꯅꯇꯅꯦꯕꯀꯣ ꯁꯪꯒꯣꯝ ꯏꯜꯂꯒ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯕꯣꯛꯅꯁꯨ ꯀꯩꯁꯨ ꯉꯝꯗꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯅꯁꯨ ꯑꯩꯅ ꯇꯧꯔꯤꯗꯣ ꯃꯣꯏꯅ ꯇꯧꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗ ꯍꯪꯒꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯩꯅ ꯈꯔ ꯍꯪꯒꯣꯏꯒꯟꯗꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯒ ꯃꯣꯏꯁꯨ ꯖꯤꯕ ꯄꯥꯟꯕꯅꯤ ꯃꯣꯏ ꯅꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯅ ꯇꯧꯕ ꯃꯊꯧ ꯇꯥꯏꯅꯀꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡ ꯇꯧꯔꯤꯅꯤ ꯆꯥꯛ ꯂꯥꯝ ꯇꯧꯔꯤꯅꯤ ꯅꯥ ꯇꯧꯔꯤꯅꯤ ꯑꯗꯣ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯣ ꯑꯩ ꯁꯥꯊꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯍꯥꯏꯔꯛꯄꯗꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯍꯟꯅꯤꯅ ꯃꯥꯁꯨ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯍꯤꯞꯅ ꯂꯩꯔꯦ ꯇꯨꯝꯕꯗꯨꯁꯨ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯍꯌꯦꯡꯐꯥꯎꯕ ꯐꯖꯅ ꯀꯟꯅ ꯂꯩꯔꯝꯃꯗꯤ ꯑꯗꯣ ꯃꯈꯣꯡꯗꯨꯕꯨꯗꯤ ꯈꯔ ꯀꯟꯁꯜꯂꯦꯕꯀꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯑꯩ ꯚꯤꯗꯤꯑꯣꯗꯨꯗꯤ ꯎꯅꯤꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯍꯪꯒꯣꯏꯔꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯔꯣꯏꯕꯀꯣ ꯑꯗꯣ ꯃꯥꯏ ꯃꯈꯣꯡꯗꯣ ꯑꯦꯛꯗꯝꯅꯦ ꯈꯪꯕ꯭ꯔꯥ ꯆꯤꯈꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯣꯏꯕꯤꯒꯤ ꯃꯣꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯨꯗ꯭ꯔꯥ ꯍꯩꯒꯠꯂꯀꯥꯟ ꯆꯠꯂꯨꯗ꯭ꯔꯥ ꯑꯗꯨ ꯅꯨꯃꯤꯠꯁꯤꯒꯤ ꯃꯥꯗꯤ ꯊꯥꯕ ꯍꯧꯔꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯁꯤꯟꯕꯁꯦ ꯉꯝꯗ꯭ꯔꯕꯀꯣ ꯑꯗꯣ ꯃꯃꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯅꯥꯔꯦ ꯍꯥꯏꯔꯒ ꯌꯦꯡꯁꯤꯟꯕꯁꯦ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯃꯥꯁꯦ ꯆꯤꯛꯄꯨ ꯆꯤꯛꯈꯥꯏꯔꯕ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯤꯗꯥꯛ ꯀꯥꯞꯄꯅꯦꯅ ꯑꯗꯨꯗꯨꯅꯅꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗꯗꯤꯅꯦ ꯃꯥꯏ ꯇꯤꯟꯗꯣ ꯆꯥꯎꯔꯦ ꯃꯌꯥꯝ ꯍꯥꯏꯔꯒ ꯊꯥꯖꯔꯣꯏ ꯃꯨꯔꯤꯃꯨꯛ ꯆꯥꯎꯔꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯠꯇꯣꯏꯗꯣ ꯑꯗꯣ ꯑꯩꯅ ꯍꯤꯗꯥꯛ ꯀꯥꯞꯁꯜꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯊꯥꯔꯒ ꯒꯨꯂꯤꯗꯣ ꯄꯋꯥꯔꯗꯨꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦꯕ ꯃꯁꯥꯗꯣ ꯃꯨꯟꯊꯔꯤꯗꯣ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯗꯣ ꯑꯅꯥꯕꯕꯨꯗꯤ ꯐꯍꯧꯔꯦ ꯑꯩꯅ ꯈ꯭ꯋꯥꯡ ꯖꯥꯝꯃꯦꯕ ꯁꯠꯇꯣꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯠꯇꯣꯛꯇꯅ ꯑꯩꯅ ꯈ꯭ꯋꯥꯡ ꯖꯥꯝꯃꯦ ꯁꯠꯇꯣꯛꯈ꯭ꯔꯤꯕ ꯑꯃꯐꯥꯎꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯃ ꯑꯅꯤ ꯈꯛꯇꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯤ ꯍꯤꯗꯥꯛꯇꯨꯒꯤ ꯄꯋꯥꯔꯅ ꯁꯤꯔꯅꯤꯅ ꯈꯟꯗꯅ ꯑꯩꯅ ꯏꯁꯄ꯭ꯔꯦꯗꯣ ꯀꯥꯞꯁꯤꯜꯂꯒ ꯑꯗꯨꯒ ꯊꯝꯃꯤꯅꯦ ꯑꯗꯨꯒꯤ ꯐꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐꯕ ꯖꯥꯔꯤꯅꯦꯕꯀꯣ ꯆꯥꯛ ꯆꯥꯗꯕꯁꯤꯗ ꯄꯨꯔꯥ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯏꯕꯣꯛꯅ ꯄꯤꯔꯛꯄ ꯄꯥꯎꯗꯣ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯁꯦ ꯃꯌꯥꯝꯁꯨ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯂꯤꯖꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯈꯨꯟꯁꯦ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅꯕꯨꯗꯤ ꯂꯩꯔꯝꯗꯦꯅꯦ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯑꯩꯒꯤꯅꯦ ꯁꯤꯒꯤ ꯈꯨꯟꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯍꯥꯏꯗꯤ ꯑꯥꯗꯅ ꯁꯨꯝ ꯂꯩꯈꯤꯕꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯩꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯣꯛꯅꯐꯝꯅꯤ ꯍꯥꯏꯔꯒꯁꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯗꯗꯤ ꯑꯥꯗꯩꯗꯨꯅ ꯈꯔ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯞꯅꯦꯕꯀꯣ ꯁꯤꯒꯩꯁꯤꯅ ꯑꯩ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯒ ꯌꯥꯝꯅ ꯈꯪꯅꯗꯦꯅꯀꯣ ꯍꯥꯏꯗꯤ ꯈꯥꯔꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯈꯣꯠꯅꯔꯝꯕꯁꯤꯡ ꯑꯗꯨꯇꯅꯦꯕ ꯈꯪꯅꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯥꯁꯄ꯭ꯔꯥꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯝꯗꯝ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯀꯨꯞꯄ ꯃꯔꯣꯟꯗꯣ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯇꯥꯔꯁꯨ ꯑꯩ ꯃꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯌꯔ ꯇꯧꯕꯁꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩ ꯇꯨꯅꯨꯒꯤ ꯈꯟꯕꯗꯁꯨ ꯁꯥꯊꯤꯅ ꯋꯥꯔꯦ ꯑꯩ ꯁꯤꯗ ꯂꯩꯗꯣꯏꯁꯦ ꯍꯌꯦꯡꯐꯥꯎ ꯆꯥꯎꯅ ꯂꯩꯗꯣꯏꯁꯦ ꯑꯩ ꯈꯟꯕꯗ ꯁꯥꯊꯤꯅ ꯀꯣꯛꯁꯥꯏ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯤꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯣꯠ ꯍꯥꯞꯄ ꯈꯣꯠꯄ ꯂꯥꯛꯑꯝꯃꯅꯤ ꯑꯗꯣ ꯂꯥꯛꯑꯅꯤꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯌꯨꯝꯒꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯑꯣꯏꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯄꯀꯥꯒꯤ ꯂꯩꯔꯝꯗꯦꯕꯀꯣ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯀꯟꯗꯤꯁꯟ ꯆꯞ ꯃꯥꯟꯅꯔꯝꯃꯤꯅꯦ ꯑꯗꯣ ꯃꯥꯃꯣꯁꯨ ꯑꯗꯨꯝ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯌꯥꯝ ꯐꯕꯒꯤ ꯃꯤ ꯍꯥꯏꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯃꯤꯟꯅꯔꯗꯤ ꯑꯅꯤꯃꯛ
ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯏꯃꯨꯡ ꯑꯃ ꯌꯨꯝ ꯑꯃ ꯁꯦꯝꯒꯠꯄꯗ ꯍꯥꯏꯗꯤ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯐꯥꯎꯕꯗ ꯌꯧꯔꯛꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯑꯩꯈꯣꯏ ꯅꯤꯅꯦꯁꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯧ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯄꯩꯁꯥ ꯎꯔꯥꯏꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯉꯝꯃꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯥꯈꯜꯅ ꯈꯟꯖꯩ ꯑꯩꯈꯣ ꯅꯤꯅꯦꯁꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯃꯣꯁꯨ ꯄꯩꯁꯥꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯍꯣꯠꯅꯕꯒꯤ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯑꯗꯣ ꯅꯨꯄꯤ ꯍꯥꯏꯗꯣ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏꯗꯕꯅꯦ ꯏꯁꯥꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯦ ꯄꯥꯝꯃꯦ ꯑꯩꯁꯨ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯁꯥꯡꯊꯔꯔꯣꯏꯁꯦ ꯑꯩ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯁꯨ ꯄꯨꯔꯥ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛꯅꯤ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯇꯥꯕꯗꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯂꯥꯏꯟ ꯕꯥꯏ ꯂꯥꯏꯟ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯃꯇꯥꯏꯗ ꯄꯩꯁꯥꯒ ꯂꯩ ꯍꯨꯏ ꯅꯨꯡꯁꯤꯕ ꯑꯃ ꯀꯩꯅꯣ ꯍꯨꯏ ꯍꯧꯗꯣꯡ ꯉꯥꯛꯇ ꯒꯣꯂꯨ ꯃꯁꯛꯁꯤꯒ ꯒꯣꯂꯨ ꯐꯣꯂꯨ ꯍꯦꯟꯆꯤꯁ ꯍꯩꯇꯦ ꯍꯦꯟꯆꯤꯁ ꯏꯀꯥꯏ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯩ ꯂꯥꯛꯄꯗ ꯁꯦꯝꯖꯤꯟꯅꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯂꯥꯛꯄꯒꯤ ꯆꯥ ꯂꯣꯟꯒꯦ ꯇꯧꯏꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯒꯦꯁꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯒꯦꯁꯅꯤ ꯈꯪꯉꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯏ ꯆꯦꯡꯉꯨ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯧꯒꯠꯇꯣꯏꯁꯦ ꯀꯃꯥꯏꯅ ꯍꯧꯒꯠꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯁꯟꯒꯤꯁꯦ ꯍꯧꯒꯠꯀꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯒ ꯍꯧꯒꯠꯂꯛꯄꯅꯦ ꯃꯇꯣꯝꯗ ꯑꯩꯗꯤ ꯀꯤꯖꯩꯌꯦ ꯀꯃꯥꯏꯅꯅꯣ ꯂꯩꯕꯗꯨꯕꯣ ꯑꯗꯨ ꯑꯣꯏꯃꯥ ꯔꯤꯛꯁꯅꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏꯕꯣ ꯁꯤ ꯃꯇꯝ ꯀꯨꯏꯅꯒ ꯁꯤꯖꯤꯟꯅꯔꯗꯤ ꯑꯩꯗꯤ ꯁꯤꯕꯩ ꯋꯥꯅꯤ ꯄꯣꯠ ꯍꯥꯞꯄ ꯃꯌꯥꯝ ꯂꯥꯛꯅꯔꯤ ꯄꯤꯛ ꯊꯟꯈ꯭ꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯣꯠ ꯍꯥꯞꯄ ꯈꯣꯠꯄꯗꯤ ꯂꯥꯛꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗꯅꯦ ꯍꯌꯦꯡꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯗꯣꯛꯑꯝꯃꯤꯕ ꯑꯗꯨꯒ ꯑꯩꯒ ꯔꯣꯁꯅꯤꯒꯅ ꯆꯥꯛ ꯊꯣꯡꯉꯤ ꯃꯣꯏ ꯃꯌꯥꯝ ꯄꯤꯖꯅꯕꯒꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯕꯥꯏ ꯕꯥꯏ